Miswalda Ming Tabiribasum William Anuradha Devine Kono Krumsari. Housing Maroiba Pauda Mapong Karada Operation Sataduna Yamlaba Kusukulai Paga Cray. Chief Minister and Birena Tongatongamba Project Kya Sanabagi Ureb Yung Tam Cray. Amasung Ngase Kwang Tambagi Tarampang Tokray. House of Pops and Episode Kaksang District Police na District Asida Law and Order ki Pibam Fagalang Naba Pakalapa Tabakta Yamna Chauna Mai Papa Amoina District Asagi Manung Chanba Wangu Laifam area Dangasi Jatakiba Kombiga Operation Amada Nomai Taramdoi Amade Hanigrene Taranito Yauna Yamlaba Kusukulakia Pagapangam Cray Kombing Operation Adu Ngasi Ayo Ponga Ohumakairam Taba Madam the DIZ Rens to Zogai Chandra Howism Kaksing SP TS Brikamsit Additional SP Operation S. Binoy Commando Oshi Birla Amadi SDPO Sugno Anthony Suresna Luchingba Kaksing District Commando BDF Women Police Manipur Police Telecom Office ke Personnel 136 BHFK D Koi Amadi 167 BSFK B Koi ge Apun Matim Amana Wangu Laifam ge area adu question duna thamlaba matungda chathakibane Paumi Yangna Chatakiba Operation Aduda DIJ Rens to Joge Chandra SP Kaksing TS Brikamsit Amadi OC Wangu El Kamsona Luching Batim Amana Wangu Laifamgi Yumda Changtuna Yum Singatuda Lairamba Mio Sing Verification Toba Amadi Yum Manungda Lona Yadaba Karikari Polam Sing Laibage Haiba Adutiki Loinana Additional SP Binoy Amadi Commando Oshi Birlana Luching Batim Amana Wangu Laifamgi Saram Chingda Thibo Humbage Tabak Jataki Thibo Humba Aduda Ching Asida Leba Kulgi Mang Lairiba Mapam Aduge Manakta Tongamba Mapam Anida Yamna Haishingna Lotana Tamlamba Masing Yamlaba Kursukulai Sing Adu Pagapangam Kibani Pagalaba Kursukulai Sing Adugi Manungda AK-47 Rifle Ama SLR Manga Semdoklaba .303 Rifle Ama Insas Rifle Ama .303 Rifle Ohum Single Barrel Rifle Ani IG Grenade Taramato Chinese Hand Grenade Ama Grenade Launching Tube Taramanga Detonator Nipan Yauri Pagalaba Masingyam Laba Kusukulai Singadu Paumi Singi Mamangda Putok Laba Matung Logi Oiba Tabak Sing Laukanaba Wango Police Station Lesinakre Makalamuramda ICP Zone 2 DIC Range 3 Amadi SP Bisnupur ki Supervision Makada Bisnupur District Police ke Additional SP Operation CDO ke Oshi Amadi Kumbi Police ke Oshi Nalusingba Aduga to Mahar ke Kalamba Ama E129 CRPF ke Platon Ama Yoba Combined Security Team na ngasi ayupong tarulam tabada Galwung Village da Thiba Humbagi Operation Chathabada Kangpoksang Amadagi Kusukulai Pokaiba Yaba Pulam Kya Pagapangam Kray Akana Bapau Ama Pangbadagi Operation Chathabada Pagakraba Pulam Sinka Adudi A1 AB Rifle Ama Z3 Rifle Ama High Explosive Hand Grenade Contranito 2-inch Mortar Shell Muddy Helmet Mind Bomb Taramatoi Tip Launcher Gund WP Smoke Bomb Muddy Arming Ring Gund Bulletproof Jacket Ama Amadi Detonator Anini Ngasi Chatakiba Operation Adu Ayuki Pung Tare Makarum Tab the Lotion K Yamlaba Kusukulai Pokaibayaba Polam Kya Pagat Kiba Asiga Marilainana Makataba Investigation Satanaba Kumbi Police Station na Kes Amalako Hairi Chief Minister and Birena ngasi Tongantongamba Project Kaya Sana Pagi Urepo Yung Tam Kray Imphalis District Androgi Laitan Pek Pump Playground da Pangtopa Tharamda Chief Minister na Urepo Yung Tam Kiba Project Singe Manungda Manipur Kaitel Manbi Tamukong Ka Amadi Moirang Purengi Manung Amasunga Koi Badaleriba Lambi Pagana Nabagi Manipur Rota Project Androgi Ima Market Amadi Masage Hausaba Napi Haba Putbonda Ground Ama Androda Sanganaba Yauri Iman Market Amadi Putbonda Ground Aze Sangot Chagan Wagi Implementing as in Shina Manipur Police
Housing Corporation Limited oigani aduga road improvement project asina DRDA Imphal East na paigani Masigi thauram aduda Chief Minister N Birena job card sing amadi Mahatma Gandhi National Rural Employment Guarantee Eki card sing yantoki thauram duda Manipur Tourism Corporation Limited ke chairman T.S. Kumar Manipur Handloom and Handicraft Development Corporation ke chairman K.H. Ibomsa MLA Singh K.H. Loken T.H. Arun Kumar Androgi Village Save Lenga ke official Singh Mairo Singh amadi Androgi Miyamna Sarugyaki Mereka apa orang? Mereka Chin Kuki Liberation Army ki, Mapan ki kamu tu yang orang mereka proof orang, orang mereka yang nafare. Aku je hana lagi jadi nuksi na naik jawab aku ki Kuki senau sing hari besim. Naga ki, Maitai panggal ki, aku nuksi na naik na. Tribe kunsa na mari ki, aku nuksi na tu boleh tribe kunsa mari ki. Mereka anda itu na sari ba, itu pak tu lagi yung kunsa mari tu sari tu. Jati yang memang ki lonya dia recognize pira kan, aku respect tu sari ni. Malu ki honor dek berada di. Mapu itu apa ni? Noi khudi mang mapu ni, mapu itu apa ni? Mapu itu apa jadi लोन ठुगाई ना आगे कोई तमाम तुमने ये लगी तो अरे लोग जितनी भारत सरकार ना सब साना भारत सरकार के मायने तो तौर पर लाने हैं बगी डॉक्यूमेंट लाइने लाखों करे अदुना सोने रिबा मापान की लाखों तो तौर पर पुनः मक्से है कोई भारत सरकार मणिपुर सरकार ना चलने कनी तेंजो तेंजो रगलाई Manipur ge Valley Base Underground Group Amaga Wadi Sanapake Tharang Tobadi Lady House of Pabake Onadi Ceasefire Agreement Kuyek Tobake Wapam Lady Haina Chief Minister N Birena Pondokre Ngasi Andro da Pangtokpa Paika Kadaba Project Singe Urepo Yung Tambage Tharamda Paumishingna Housing Miamna Valley Base UZ Group Amaga Lenga ka Ceasefire Agreement signed Tobake Matangda Ngangnarapa Asige Matangda Hangbada Mangna Hai Wari Sanapige Tharangde Locally Adumapo Hausa ke Oinade Adugamba sign Tonabage Wapam Late Karigumba Tova Tarabati Ai Isasu Yaugani Adubo Haidiba Asake Matangdati Chapsaba Paulate Pondoke Makatana Pamishana Hangba Wahanga Mahana Hai Lengana Lanzanara Posting Hansel Hanaba Tabak by Kali Masigidamaka MLA Sangna Tabak Lokanaba Tabak Chataba Hore Yum Sakibu Singh Lengana Sananaba Honabada Mateng Pangli Loinana Sagadariba Adu Lengana Sahankatra Natraga Yumbu Singna Sazage Haigadaribra Haibagi reports in Solokali Yatibi Lokond Churasampur Amade Kangpopigi Mapam Singda Mapungo Ina Amo Hanzana Bahonariba Asida Miamna Sumateng Pangbiu Nintamta Lapagi Ironana Rally Camp Singda Matauta Ningtamgi Polam Sink Panganduna Ayingbagi Awaba Nangandana Batawang Sotore Haiki Makataradana Mahana Hai Manipur Land Revenue and Land Reformation Act Lenganga Sumto A Ikui Kuidaba Matamda Masi Chanaba Kondoke. Something to happen, I should be involved. Okay. But right now, I don't have any much knowledge of it. But process is there. Okay. Area Kharada, Sosampurgi area, Kampuki area Kharada Nare, Aduga Atai, Hongjan Bay Aba Yung Bay Sagadova, Adugi Matanguna Kuyum Saba, whenever we could this Campbell Losana, Aduga Yum Zia Point of Muda Hamni, Luina Lana Sajavera, Aduga Koi Gomenki, Saitaki, Sagada Habi, Adugi Pota, Zagaja Gagina, Apama, locally, Atubamatanda, states that normalcy, Handula Gani, Aduna disgrace like the Silna, Punamaka, Lavini, Haina, Hazard Vijay, Maduki, the President Corporation Farming, and Kana Honori. Lepang Maratabnaba, Sapau Lambao, Toktanaba, Tidmu Laimo, Tadanaba, Lepak Kunzao, Lechaunaba, Parna, Marina, Ta Paiduna, Pana Ko Saduna, Kwaktan Bagitaranga Segovindase Temple Board K, Manipur, Chairap Loishing Nasanduna, Konungda Leba, Govindase Complex the Pangtokre. Taromasake Matanga Pandit Ngariam Bam Kombana Hai, Taromase, Leba Kunzao, Lechaunaba, Maratamna, Timulaimo, Tadana, Lainaba Festival Amagam Pangtuna Lapani, Adabo, Handak Chahiki Oinadi, Pana Mari, Laipam Pana. Kabam Pana and Lupana Amadi Naharo Panana, Ta Kausaduna, Pitnapang Tokle. Kwaktan Bagi Tarampa Aduda Angom Ning Tau
Raso Rasmani, Bor Mantri Rajkumar Ranendrajit, Bor Senapati Rajkumar Chiranjit Singh, Pandit Loishange Pandit Singh, Pena Loishange Thomi, Moibung Khongba Loishang, Jaidap Loishange, Pamnaiba Singh Amadi, Tongan Tonga Ba Loishan Singhe, Hanjaba Singhiauna, Sabak Lambau Lakpada, Kudong Tibapunba, Ngakpinaba, Langi Lairenbi, Yumzau Lairenbida, Sabak Lambau Laktanaba Bau Maratamna, Panana Bagitamakta Tony Zaki. Kari khara hanadi yamna yaurami adubu ngasidi maigai mari sungdai nipan pana mari si kaktagi khau saraga aduga thangi thawan khara tawraga maigi jagoi su jagoi khute ama ma jingjaw lai mi mamang da kalaga koi yamna sukjanna yam dai kitang oina koi se mieng kuda sana lupa konjan ja chelaga umsi kam chang ma se yeng jaraga maina Amaramda sana konong utra sanglena senduna kuak tanbegi tholong ngase thanggapan mapan community hall da pangtokre konengda ningthau leishambana laithau tinthau pangthokla batungda wangkhai thanggapat mapan community hall da mapungoi batharam pangthokhe tharomasi lebaki oiba leiribe irang asena maram oraga laike oiba tharom tamakoina pingna pangthokhe hairiba tharomasi nongda lairen pakhang machanupa khoyutumpoke madamdagi chathaduna lakpani maru aina chahi amada thokadaba phattaba leiba kaikadaba awa ana tagadaba amadi saitheng pigadaba leiba punamake oina thokadaba khudong thibaseng tanthokpa amadi ngakthokduna lebang maratamna panba ngamnana bagidamukta satharakpa lamdam asige maru oiba thoram amakhangne haire Horizon Hospital and Research Institute Parampatna Lions Club of Imphal East ka khusamnaduna World Sight Day ka marilenana free eye screening camp ama ngasi Horizon Hospital and Research Institute pangthokre ngasi gi camp da diabetic retinopathy glaucoma cataract vision screening amade free sugar testing so pangthokhi tharamadu ka marilenana Horizon Hospital and Research Institute ke manager director Dr. Y Manahai Meet ki oiba tongan ba layom singna maram oiraga meet uhandabage changwang khalaliba asidagi kharato oraba sunga thongna ba sahi khudengi asigumba kem asepang thuktuna lai hadak sahi ke oina lamdam asida oiriba charangna ba asina maram oiraga mafam da chatuna pangthopangamdre hauzik cataract na nabagi chang ase khangen hengalakpa thengnari masi matam chana yenghauta bataragati met udana bagi achawa maramba ama orapa yai masagi damak tasu ngasigi kemba asida haidiba anaba ase khangdongna ba honari makhatana so ase gumba kemba si chathaki gani haiki aduga atumda project su yengiba bisendo khoji amisi choye khangda bangang su lai che amisi choye khangda bangang je koina detect obir ka vision screening ka wisina detect orga koina spectacle percept ore adu matam chana ta humdragati misi jo line oibagi aso factor amu oire ngasiki kemaduda metke doctor ahumna metke anabaseng layang chathaki bagaloinana anoka amadi hidak sulemna pikhi Kangluki irangasina marambodaga lamdamma asige haurakliba naha singbo aranba lambida chakidanaba mama mapa amadi ahalaman singna hona hawa mathau tai haina anishuba MRG commanding officer Victoria Yankomna phongdokre wapamase kaksang district arong khunauda leiriba senior citizens home amasung Thambal children home chalariba help for all organization hapau arong khunau kaksang district kusabamba pongnume thoramda pangthokibade handaki kangloki irangka asida imal laiba ke damakda thawaina ponthapi khraba athobi singe maphamda hailai katna ikai khumnaba utpagaloinana hapaugi mini chinrenda pakta pangthokpa thoramba aduda hapaugi chief functionary Prem Kumar Hygrism CMO Kaksing DS Razen Manipur College ke assistant professor Lairenjam Gojendra Yauna Maru Aiba Miyoi Kyana Sarugyaki Tharongi Manung Channa Kuki Chingna Mai Makai Mai
thadok biduna lanjana ki badagi tonga tonga ba rally camp singda changjapam loduna leiriba singe manungda haksangi phibamda sotharaba angang sing amasung ahal singda selgi tengpang piba hapauna chalabe senior citizens home da leiriba ahal singda chahi gi oina piba pension ge sampam sing rally camp ta leiriba ahal sing amasung arong kunau ge area da leiriba ahal singda inapi amadi lengyan phi piduna ikai khamna basu utke Tharomaduda CEO Victoria Yangkomna handaki kuki amadi maidai anige marakta thokliba irang asina phuropa ani khaltanatana lamdam masida khunda mineriba phurop khudimakta chaitheng piri adubu irang asina hiram kayada awaba pirabasu lan asina miyamda apunbagi kanaba amadi amaga mateng pangnabagi chanabi amadi tambire loinana irang asida chaitheng phanglaba naha singna laman khumning bage wakhalona marambo oiraga hana sunabada miyam thamlaklabadi apaba oiroi maramasina miyamna langi saitheng phanglaba haurakliba naha singbo achamba lambida pohause haiki aina yuma thaga lekai sigi sa amam na ugra taba amam oihini haibado ohinnana ba ai maduna thopi ba atui mafaka lamin bulin ba amale re haigedi musiri amam du kana roi ainu onchina kani haibe wa kanu se thado piraga madubu mata chana muthi moga mata chana sangai moga masigi wakanlom se koi masidagi koi hobi haiba se phamjage duga National Ayush Mission NAP Manipur Directorate of Ayush Lamphelpat Nauremp High School amadi United People's Front UPF Manipur na punna khusamnana sinduna nomage oiba school free ayush hal camp ama Bisnupur district manung chanba Nauremp High School nga se pangthokre camp aduda Nauremp High School na tamliba mahiroi singha amadi oza sing yauna punna miyoi chamaga contract rom layangkhe loinana mathau taba hidak langthak singsulam na pikhi UPF Manipur na makatana tonganba mafam kayada su health camp pangthokigani hairi Deputy Director Ayush Lamphelpa Dr. Nandan Atom Laktuna camp adu yengsanba kaloinana Ayush na biriba kanabasinge matangda miyamda awareness piki aduga Dr. Kunikana yoga tobana kanabasinge matangda miyamda khanganki Pangtholiba camp aduga mari lainana Nauremba High School ge headmaster Morangtem Bhakta Singna phongdokibada school asigi angang singda doctor singna lakbiduna makal kayagi ana layeng chathabiduna health camp pangthokpiriba asi yamna nungaijai aduga loinana camp asi pangthongnaba honabada asoba thawtang ka loriba United People's Front Manipur gi thomi singbusu thagapa phongdokjari haiki Thabon district ke Sarangpat Nepra company Thabal Athokpampa amade Khangapok Phautuna Cheliba Arong Turenta Marine Oiriba Sarangpat ke Mafam Kharada Asiba Ok Nganu Asiba Ahangba Bottle Kya Turena Asida Thadaduna Mio Lishing Nipuge Mathakta Thakna Chanaba Seasonariba Turenta Asida Yamna Wakal Tadaba Angau Apai Faubana Taudaba Thabak Sing Ase Atamna Mio Karana Chathariba Ase Kudatalepiu Patraba Tauriba Muising Asibu Marilenaba Department Singna Logi Mateng Lobiduna Akan Bachara Bibio Haina Poide Tond Jarangpat ke Nupi Singna Marilena Bisangi Puning Chingsilakli Akoi gi torela je akoi mele sai na yam phajana tawbire adugo ising chaw dana nuai na khoi mayam jikhatana ising ji chari ba ising asi daida akoi gi praja puna magna isagi ko yen siraga torenda thadara ko je tawbiganu am phattaba thabangni masina laina mathang santor ko taraga di sarangpal apumba ji chari ising mayam je akoi loina laina phattaba na sandongna ragani Hatoragani aduna masi tawbigan Internet hingbage order handoktaba amade assistant professor samarampatara lawbage recruitment ge result haidoktabage mayukta ansamna lawthokibage matung ina ngasidage Manipur ge
Jingi district singda leiba lenga ke loisang tingbage khongjang haukre khongjang asige manung channa ansamgi general secretary angte sang maringna luchingba all naga student association manipur ansamgi makat leiba chandinda taba tongan ba naga phuruke students unit singi mihuching yauba tempa amana chandengi dc office yauna district asida leiba lenga ke officing solon chinkre Hayang Pawa Chathakadaba Khongjanga adugi matangda amadi Ansamgi General Secretary Angtin Sang Maringna State asida ngasi thokleba irang asigi awabasing Manipurda leriba nagasingna sukhangi adubu irang asigi namada lengak asina mobile internet tingba amadi assistant professor samaga mariputaragi result haidoktaba asidi ansamna kedongnda yaningde hiramasige matangda lub asina Manipurgi Chief Minister Masamaka Unabada mobile internet thingbage order handokani haikhiba matamba adu loikre adubu internet thingba handokpage order thokpage mahutta basangdona ba order thokpaga tholapa asi yaningde Loinana recruitment ge process pumba loiraba assistant professor samaga marphutarage result haidopage matangda lenga pikhiba commitment adusu ngasi phawpa thabakoina onthoraktre maram asidagi ngasige khongjang asi ahanba oina tawbani masi phawba lengangna tadaba taragadi sidege hana kanba khongjang kya jangsinaba semsaba loire haiki District Sport Association Kaksinge Lab Member Oiramba Khetri Mayum Nopur Singna Hokiba October Thasige Tang Taramathoida Lekhidabada Ngasi Ayug Awaba Phungdopagi Tharam Pangthokre Ngasi Pangthokiba Awaba Phungdopagi Tharamba Aduda Association Asige Executive Member Singna Minute ni 2 minute Laiduna Lekhidrabagi Thawaina Mapumagi Maphamda Ingna Chingna Laiduna Bathoni Zakhi Loinana Imung Manungi Awabadasu Sarugyakhi Lelong Higher Secondary Madrasada Julosigi Oza Oidiba Sunanda Sanasam Transfer Tawba Yaroi Thasigi Tang Kuntaro Pawbada Transfer Order Kakadabane Haina Ngasi School Asige Mahiroi Shingna Khongjang Singkre Ngasigi Khongjang Aduda Oza Transfer Tawba Yaroi Oza Sunanda ge Transfer Order Atubada Kakadabane Mahiroi Shingi Punsi Kallu Haina Thaba Placard Sing Paibagaloina Paring Leptuna Kolauke Sulauke Khongjang aduda sarugya khiba mahiroi amana phongdorakpada housing school asige home science amadi computer science ke oza wat pagi awaba kya mayungna duna leidi Seraga sida school asige geology ke oza sunanda sana sambo atopa school amadai khangkhangawdana Manipur lenga na thasige tang tarani banda transfer order thorakpa haibasi school asige student union amadi mahiroi singna yabangamloi Ikui dringeda school asidagi geology oza nupi amaso transport okhiba laikre matam kuina kangluke irangna marampo eraga mahi tamba phanglutraba matam asida ngehak leitana oza transfer tawbasingna mahiroi tamsariba mahiroi singi academic atmosphere da achoba akaiba me pidi maram asina Manipur lenga amadi mari leinaba department na thasige tang kuntraro phawbada oza sonarage transfer order kaktrabadi Thangnaba numitagi mahiroi khunaiga loinana skunting ba yauna makal makha kya ge khongjang sangsalagani haiba wafam su phongdorkhe tamba phangludraba matungda ingna singna laik tamba horopata ngai amadi final examination su usilakraba matam asida nahek laitana oja transfer tawba asin academic atmosphere da asoba kaiba ma pire government na October gi tang 16 fawbada odrasi kakpidrabadi thangnaba Nitki October ki tang kuntayatagi chhatra khunai ga loina school close tobaga loina makhan makha kya gi khongjang jangsil lagani Manipurda hojak tholibai irang asida Indian Red Cross Society IRCS na mateng pibaki tharam chatharakpagi sarukama oina IRCS Manipur State Branch amate IRCS Bisnupur District Branch na Bisnupur District ke Manung Chanba Uludalaiba Sai Complex ta Peace Committee Nambol Assembly Constituency na Hangliba Rally Camp ta Ngasishu Rally ke Tengbang Polam Sing Yenthokre Rally ke Polam Sing Mateng Yenthokpa aduda IRCS Manipur State Branch ke Chairman Narendra Ba Vice Chairman Dr. Laistram Manglem Secretary Atopam Navachandra Treasurer Pranjit
Nauribam Bisnupur District Branch ke Secretary Dr. Huidrom Roman, Publicity and Public Relations Secretary Huidrom Ronibala Chanu amadi atai IRCS ke volunteer sing su saruya ke Tharom duda rally camp aduda leiba imung yangkhai mathoida kitchen set kangkhal amadi blanket sing yanthoke Tengbang Pulam Singh Yanthopaka Mari Lenana Narendra Ningombana Pongdorokibada Hausi rally camp da Lady Nidadi organizers sing volunteers sing na nomagi mathutaba polam kudimak bibiri adubo hayangkona isa ge mafam sing da hanakraba matungdadi mafam duda season na bakari sulairam loi matam duda ngasi Red Cross na pizaripa mamanda yam kidraba polam sing ase soidana mathutarakani maduda polam sing ase season bi haike Amuram da Bisnupur District ki Kumbi Assembly Constituency da Leiba Wangu Salungkhong Wangu Ahalov Higher Secondary School Kumbi Community Hall Sangit Lampak Ithai Khunau Government High School Moirang Assembly Constituency gi Khoyol Kaithel Ngangkhalawai Primary School Thanga Assembly Constituency Ithing Relic Camp Thanga Chingkha amadi Oinam Assembly Constituency gi Oinam Government High School Leibrang SC Girls Hostel Tunganba mafam sing da su kitchen set kangkhal blanket sing mating oina koina satuna yanthoki Ngasi All Manipur Women's Voluntary Association Amawoba gi kuntra mari raksuba mapong numika mari lainana All Manipur Women's Voluntary Association Amawoba Jiribam branch na Jiribam gi Bidyanagar da Leiba Multi Sport Complex da hangleba relic camp ki angang sing amadi Jingdong Laikai da Leiba Chandren Home sing da chatuna angang singi Janaba Asaport Khata pencil notebook na jingba sing khusinaki ngasige khongsat aduga mari lainana Amawoba Jiribam branch ke president Thopsam Priyadarshini Debina Hai kuntra mari rak suba All Manipur Women's Voluntary Association na Amawoba ge foundation de ke mari lainana All Manipur Women's Voluntary Association na Amawoba Jiribam branch na Jiribam ge Bidyanagar da hangleba rally camp da leiriba angang sing amati Pachau Jingdong Laikai da Leiba Children Home pa ahumda ngamjaba chana thangaba amadi khata pencil notebook na jingbsing mateng pangsabani loinana state asida thogleba pamdaba irang asna marampo oiraga handak chahi gi oinadi yamna chauna pangthopa ngamkhidre adubo mathang tarakpa chahi singdadi masidagi hena chauna pangthopa ngambo oizage haina makatana phondokhe Tharongwi sarukamba oina Amawoba officer su maira thanki ngasige khongsata aduda Amawoba Jiribam branch ke advisor Atom Russia President Thoksam Priyadarshini Devi General Secretary Fizabam Sadika Devi Finance Secretary Atom Loyalembi Chanu amadi executive members singsu saruyaki Joint Action Committee against the brutal killing of 2 students Pizamb Hamanjit Singh and Luwangbi Lintongyambi Hizamb by Kuki militants na Sangsilakpa Kudang Chara Henba Leptuna Makal Maka Kayagi Kongsang Kangbaipa Asida Ladiba Civil Society Organization Amadi Club Singa Kusamnaduna Sangsilakane Haina Ngasi Manipur Press Club the Pangthopa Press Meta JAC ke Makedegi Pongdoragli JAC ge ko convener Ngasepam Bemolana Hai July ke tang taruk tage angang ani asi thiba khangtana lairakibani state asigi mapi mapa oiriber sing chief minister yauna unaduna angang kha ani asigi langlan lanjing putopiu asiba haksang sinabiyo haina haijakre memorandum kya submission kre amati state sarkar da haizaba asi pelak trabada CBI da august ke tang kunipanda Gerald Sinaki Adubu September ge tang kunipan phawba positive oiba step amada leikide CBI ge director laklaba matung chanaba mioi taruk nupi amade angang ka ba yauna phare aduga makoi Guwahati da puduna charge sheet thangatle masagi matung October ge tang 13 tagi ngasi phawba investigation ga mari laina ba pau amata khangtre angang singe haksang leidibra
leitabra haibane chingba khangdre culprit singha phabire adubu aikhogi demanded that a body sinebiyo haibane demand ase tawduna autobage tang tarutake khudang chara henbage khongjang ase changsilakhabane haina phongdoke autobage tang tarani thoida ko ki militant ama draka konana kaksenga wabagai khun ngakpa singna phaki aduga maira paibi singna mahake punsi kanduna polista sinaki asumna kuki nubi maira paibi singna aikhoigi isa sing adu drug nomai pubanate khauda larik puduna chatpane makhoido faradi aikhoida sinabiyu kaido bage santi leiba mi oina pami aduna moishu aikhoisu landa handongna rase haukibana haukre dadar puba nupa aikhoina kanbi khibagom nakhoina aikhoigi angang anige lepham haidopira o tongkoina maitei kuki leiminasi leiminabagi lambi amasinchi lengangasu aikhoigi wakata bidre aduna aikhoi angang anige haksang thiminasi haina phodoki ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯤꯕ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯂꯩꯐꯝꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯂꯩꯃꯤꯟꯅꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯃꯛꯇ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯀ꯭ꯂꯕ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡ lamdam asida tholeba kangloke irang asina marambo oiduna moirang khuno mamang sabal mandop rally camp da leiduna mahi tamleba manipur university na loba BSc examination da geology honors ki oina tarisba position lawrakhrabi churasampo thengra lekai dege mahiroi somalia bu manipur state power company limited MSPCL ge chairman chu oiriba thanga assembly constituency ge MLA Sri Tongbram Robindra na punin thawakrai ngasi moirang khuino mamang sabal mandop rally camp ta pangthokiba achamba thorampa amada MLA Tongbram Robindrana banquet traditional Manipuri lengyant attire amadi sel oina lupali sing therapy tuna punin thawakhe thoramda wangalladuna MLA TH Robindrana haike mahiroi Somaliana singnaba ama yauna honabana mai pakpangambane mahaki mato asitam saningai ne hauzik thole bakangluki irang asina marambo iraga awaba kaya mayok narabasu ngasiti mai pakpangamle mahaki lemoriba tungi punsida so soitana mahiyan gane haiki ko image ko marang kuno mamang sumusuga ko jam ko thenga laikai degi ko exam ki Somalia sena hai exam se mane ri kem laina mana pa khase kharaga na mana 7 rank 7% ta pase ya ma pun thogat ngai ni adu ma gi ma pun thogat point na khona ma bu philin se ma cham khat ko pun ka pi ka da ma bu blessing ki bona adu atu pota ma chi mai parlabi mahiroi Somalia na mahaka asuna mai pakpa ngamngani haibasi tholibe irang asina maram oiraga thazarudabane adubo honaba lepkhidabana ngasi mai pakpa ngambane rally camp da leibana marambo oiraga khudong sadaba kaya mayonai lairik panaba honabada mai phangdabage khudong sadaba kaya mayonake lairik pananaba tongan bakadi lairadana table ama phawba lekhide haiba yauna wafam ke aphangdokhe ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯇꯦꯕꯜꯒꯨꯝꯕ ꯑꯇꯩ ꯀꯩ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯗꯨꯒ ꯃꯩꯁꯨ ꯑꯗꯨꯝ ꯈꯔ ꯃꯝꯃꯦꯕꯀꯣ ꯀꯥ ꯃꯅꯨꯡꯗ ꯊꯥꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯋꯥꯕꯗꯤ ꯂꯩꯌꯦ ꯑꯗꯨꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯅ ꯀꯦꯝꯗ ꯂꯩꯅ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯁꯨ ꯊꯥꯖꯕꯁꯨ ꯂꯩꯔꯨꯗꯦ ꯑꯗꯨꯕꯨ ꯍꯣꯠꯅꯖꯃꯟꯅ ꯁꯨꯃꯥꯏꯅ ꯐꯪꯉꯛꯄꯁꯤꯗꯤ ꯍꯔꯥꯎꯋꯦ Kulungapagi wahuga mari lenana ngasi moidang poktagi oinam brozena paugi mifama pangtutuna wapang karasang dodagli ngasi Manipur Press Club ta pangtopa paugi mifama duda oinam brozena hai haukiba oktobagi tang nipanda mahaka masaga atopa miyoi amaga club ke secretary su oiba El Malengamba haiba miyo ase numidang kulungapagi yaripa yaude haina wari sanari ngaida Malengambagi loinabi ibiyamana mahaki nupagi maramda wari saba yabra haiduna Pina kanba khuzina khulapa aduga ngaksam melakpadagi burden tuki madudagi yumda changlalaga
Mangonda ngahak potharingaida ibiyaimagi maitai thokpa amana nupida khuthai haina sanduktuna sagai khomlaga laktuna project butam thina phubirangki hiramsigi matangda club da sendorakna bahaibada club ke maike digi su upai leite haina khumbiragle haina project na pawmi singda phongdoragle Sinang onde singdadna ai ya mami salpasne aine ulagi sampa sahi tare khangai ba barul ubamaga into kuzam into hari nutrition tin bilang ke ba sigi matung tar pada akoi je lai pun sabang khang da ko ama da ko je ko ko na ni hata ko moina manu mi hai kadra Mizoram da pangthokadariba assembly election da Prime Minister Modi na campaign da lakpada Mizoram gi Chief Minister Zoramthanga na state sia tauroi haina ngaram phondokre Prime Minister Narendra Modi thasagi tang kuntra da Mami town da BJP gi candidate ke campaign laklabai yai hairi Zoramthanga na haikibada Mizoram gi miam Christian lining chatpangaktani Manipur da Manipur miam na church kya maina thakiba aduke mayokta Mizo Singh lay asiguma matamasida BJP da minungshi leiba haibasi mahaki party da achoba minus point amani haina BBC News da phongdokrabani Prime Minister matom da laglaga matom da platform da share tawsa sanu aisu tongana tawzagani haina so Zoramthanga na phongdokhe Zoramthanga ge MNF party asi BJP na luchingba North East Democratic Alliance ki saruk amani amadi center da NDA ga punna chaminari bane adumoinama Mizoram da di MNF ka BJP ga punna chaminade Uttar Pradesh ke Agrada Mapulaitaba huina chikpadagi chahi nipanda suribi nipi macha amasire Bablo ke Community Health Center ki head Dr. Jitendra Parmana haikibada nupi macha adugi mamana anti-rabies vaccine ARV season bagi mahutta mayungi hidar lang thak oina season ki nupi masa adu SN Medical College da puna ba haibada imung manung na yakide hairi ka hena soksalapa matamda puraki adubo kanma ngamdana sikhibani haiki hui aduna nupi masa adu numit taradage taramangani ki mamangda chiki adubo Mama khakta da haidoki mama na yumda semba hidak tamak seasonake Dr. Barmana phongdoki bada huina siklabadi pungkun marigi manungda ARV kaphau kadabani humni suba numita atopa dos ama pi gadabani amadi tareni suba numita su dos ama amo pi gadabani aduga aroiba dos na kunipani suba numita pi gadabani Israel Hamas ke lan haukiba numit October ki tang tareta Hamas militant singna phazin khibi al oirebi nupi ani ngase thadorakrai mapu phazil ubagi matangda chahi marfu manga surabi Yochebet Lipsis na haikibada housing hostages Janika Kulnom Lady Makoi Norokta Lairabane Mahaki Sarute Kidrabasu Naha Amana Purakiba Tepu Aduki China Wana Kanki Sor Honbawaki Hamas na piriba threatened asibo Israeli lamina su yamna lumna lode haiba wafam su mahala phondoki ngasi thadora kibi atopi nupi aduna chahi humbudang mapan surabi nurit koperne makoigi mapuroi besingaloina na October ki tang tareta Hamas militants in the phakibani amaromda Israel lamigi wangangloi Daniel Hagerina haikibada makoigi mathangi lalongi matangda political instruction ngairi Israel na USA na Middle East thengna kiba thawong sing parade tamle adum oinama hausiki lanta asidi Israel gi ngangkhai makta da songna bade Israel dagi mile lising lapanate Israel na chathariba attack asi free license to kill ne haina katadi roller na haike amaramda Israel da lakleba French President Emmanuel Macron na hostage sing condition amata thamdana punamal thadokadabne haike Housing Arabada Maroba Pau Amana Pizadi Mapang Karada Operation Sataduna Yamlapa Kusukulai Paga Kray Chief Minister N. Birena Tongamba Project Kaya Sana Nabaki Urep Uyong Tam Kray Amasung Ngasi Kwaktan Bagi Tarampang Tokray Imes Paodam ngasig de matang sa daloy jere miyang tabiri bisang bu amukana krum sare.